Board of Secondary Education Manipur Bosem Lauba Chahi Asigi High School Living Certificate Examination ki phal ngase lauthokkiba aduda apunba mahiru chada marfutara mathoi pass tawkhre babu parat leiba Bosem ge office ta pangthokpa thoram aduda chahi asigi board na lauba class 10 ge exam result adu Manipur lenga ke Department of Education SK Secretary Nawim Pravin na hongnabi matung inna lauthokhe thoram aduda Bosem ge chairman Akam Joy Kumar Department of Education SK Director NJ Bogendro, Bosem ke Secretary S. Jitalal Amade, Controller of Examination A. Thoisu Sarukyaki, Mamang Chehidagi Bosem Niloba Class 10 ke exam result asi grading system da lauthokpa haukiba maramna exam ki result da position amade division khaidokpa ge chatnabi adumakti leitre ngase lauthokkiba result aduge matung ina chahi asigi Bosem Niloba Class 10 ke exam aduda punna mahiroi lising kontra taruka Jamapal Nifu Humdoina Saru Yakibagi Manuda Mahiroi Lising Kontra Humdoi Chatred Yankai Mangana Mai Paki Mahiroi Mai Pak Page Chang Asi Chada Marfutara Mathoi Dasmek Ahum Taret Oiki Mamangi Chahidadi Apun Bagi Oina Mahiroi Mai Pak Page Chang Asi Chada Marfutara Humdoi Dasmek Senior Ahum Oikibane Chahi Asigi Oina Chandel District na Mahiroi Chada Chama Pass Todana Khaidagi Amna Pass Over District Oiki Masigi Mathangda Bishnupur District na Chada Marfutara Taru Kakching na Chada Marfutara Manga Amade Churachandpur na Chada Marfutara Marigi Changda Mahiroi Pass Toki Ngasi lauthokkiba class 10 ge exam result adra government school ge Mahiroi Chada Marifunithoi Yongna pass toki added school gi na chada Marifutara Mathoi amasung private school singi Mahiroi na chada Marifutara Mari pass tobunumki exam gi result lauthokpa duda education as secretary Nawrim Pravin hai Bosem na mapung oiba thodang lawraga handak pangthokiba class 10 ge exam aduda Singna ba kaya marum mayuk naki adumaku lenga ki maike digi mapung fana mateng panglakpa amade district administration amasung state ki security na achouba mateng pangki mamaram na pamdaba thodok singde thokide mathang chahi dagi de Bosem amasung Kosem lauba exam singda aran asoi amata yagna ba committee amasing lagni hairiba committee asina lebak asida leiriba tongan tongan ba board singna exam pangthokpage mawung matau sing kupna nainagni loinana madugi chapchaba recommendation ama lan khatna madu thabakta onthokna bahotnagani ngasigi exam result lauthokpa sida fail oiraba mahiroi singna pukning hanthaba tawbigano loinana parents singnasu makoi bu pukning thogatuna mathangda chauna maipakna ba thona hapachungani haina mahak makhata na phongdokhi laktoriba mathang saigi exam dagi horaga exam sida handakta thenagi ba difficulties mayam ama mayam du madu thokdana ba halakdana ba haidna koi committee semdana dagi committee dugi through the different boards mayam how the exam is conducted dagi koi gi kano sida karman improvise tawgani han haibagi madu kano to madu yam toina khanaraga hozik they are in the very advanced stage to submit the recommendation madu gi recommendation to submit our consider koi gi Manipur ki class 10 and 12 के एग्जाम से तुंगदा यामना फजना करिगुंबा सिंगनबा करिगुंबा फजदबा मचेत अमा भाव यावदना एग्जाम से पांथोप ngamnaba कोई फने जगे